ड्यूटी लोइरेदुना मयुमदा हलक्ले तंफाशना नुमिदांगी चाक तोक्लबा मतुंग बाल्कोनीदा हंचित लांगी अयिंगबा नुंगसितना मसादा फुहल्ले थवान मिचाकी तगुपलबा मंगालदा ngasidi थमोइना तनिक तनिक खंगजे पामलुद्रे निंगसिंगबगी इरैदा हंजिन हंजिन इराकनबा हौखिबा वारी कयादो तांगोई ताना मैरी लगता चखनखिबा सुपामले अदुमना इचेंदा चेनादुना लेरिबा मागी वाखलसी मफम कैदा कोकनी यामना सॉफ्ट ओइबा इसेगी प्लेलिस्ट अमताई एमके बिनोदिनी की मये लाइश्रम मेमगी खंजलदा इसाई मयेकता मादी पुदुना चटले मसेगी इसाई मयेकसिदा मागी पिकला पुंसी थाउमै मैरीना nganbagum phawi apikpa top top taibangpan magi punsigi oiriba saktambo isai sina phongdokpagum su phawi kauge ngamdraba magi wari ni chinbal da nungsira roi khallaroi haikraso adumak nungsiri punsigi ihan hana thamoi singna ma tabu nungsi jakibani nungsiba karino masak khanglakpa mikupta thongambabu thamoi tingna pirui aduna magi piklaba taibang pandi thongambada revolve tawduna chatli woofer da tapna pukningna khoidaba isai dugi mayekta tawduna chatlingai huishan hauna khonga e numidang duda kadai dagino huishal makhol amatai haiduna yengloi yengthoklubada makhoigi khariba wall dugi tainana phawwa yaba maning leirakki lambi duda salai nganba leplega leiribadu urakle madu ubada ingangai salai nganbana adumna leplega leiramba adugi shumathakta mangonda yengna huishan khonglakpadu ubada ngakpa haibabu masadu amuk toibani kham thengle kari haigadabano haifa mama khangdre balcony duda lep mamit ani lauthokduna yengi leirak macha duda thaliba lemki mangal duda uriba mahaki saktam mangonda maya higatuna karim nakhiba lakna khiba saktam madune kaino masina numidanga thengba sida torisina ingonda mana so gyamna angang matik natana lakna riba karim na riba mana ise kari oina khalura bazana pangyada yaba mi oinaga aibu ngasidi chanana jairasirane chinbal lana hairuba nate pokningda do sauningduna solubani asumna ngakchanana leiringai makhut khatladuna salai nganbana I love you nangi su reply piro nangi reply am di piro ba ko yengi tamphashna do kadai da no nangna ko yengi duna mathaktana thantane leirido nangonda hairaga kaigino ba nangna koi ngawri duna tamphashna do ichingla ame background da khongliba isai dugi mutta punsibu puduna chatlambadu tokre asawbana masado langoi chenkibana tumen lerambadagi dolan mathaktagi laure hey arimada angang na jaijani nang ko nang kaigino nangna engonda sugyam sidrise nene thamoi sengna nungsi haibada asugyam sauri se kaigino nang ne nang nungdang sida ko engonda yam hojanu he haure ho nene nungsibi nangonda ngawraba ina nangonda hodana kanada ho hairino ba masingang se miyam usitene arimada chai chajani haisni ko nang haisene charasu chaido nangi damak chababu chathokpige pena ado nangi phajabhamdi leiroi ko phagi dagine ai iching lakani nene nang sono chubro mina pami nungsi haraga adugyam saurisibo ho nungsibiyo haidiye nangi chahi lenga chaba thirujo aingonda mukharakano aidi khaibasu natana asingbani harise nangne arimada chai chani ko prapap chathabro pare chalage adone ne bunung sirubagi highway in baniko adone ne
ꯑꯩꯕꯨ ꯅꯨꯡꯁꯤ ꯑꯝꯇꯗꯤ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ? ꯍꯥꯏ, ꯑꯉꯥꯡ ꯃꯤꯉꯝꯕ! ꯃꯤꯉꯝꯕ ꯅꯠꯇꯦꯅꯦ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯦ. ꯐꯔꯦꯅꯦꯅꯦ, ꯉꯁꯤꯒꯤꯗꯤ ꯆꯠꯈ꯭ꯔꯒꯦ ꯊꯦꯡꯉꯦ. ꯑꯩꯗꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤꯐꯥꯎ ꯅꯦꯅꯦꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯨꯝꯕ ꯂꯥꯛꯀꯅꯤ. ꯁꯤꯃꯇꯗꯤ ꯀꯥꯎꯕꯤꯒꯅꯨꯀꯣ. ꯌꯥꯔꯦ, ꯑꯉꯥꯡ ꯄꯛꯇꯕ! ꯄꯛꯇ꯭ꯔꯁꯨ ꯅꯪꯒꯤꯅꯦ ꯅꯪꯒꯤ ꯑꯩꯁꯦ. ꯁꯤꯃꯗꯤ ꯀꯥꯎꯕꯤꯒꯅꯨꯀꯣ. ꯑꯉꯥꯡ ꯃꯩꯊꯥꯕ! ꯕꯦꯜꯀꯣꯅꯤꯗꯒꯤ ꯃꯆꯤꯡ ꯑꯃ ꯐꯨꯗꯣꯛꯇꯨꯅ ꯂꯥꯎꯔꯛꯄꯅꯤ ꯇꯝꯐꯥꯁꯅꯥꯅ. ꯍꯟꯅꯃꯨꯛꯇ ꯌꯦꯡꯂꯝꯗꯅ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯆꯠꯈꯤ ꯁꯂꯥꯏꯉꯥꯟꯕ. ꯑꯁꯥꯎꯕꯅ ꯃꯁꯥꯗꯨ ꯅꯤꯛꯂꯗꯨꯅ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯇꯝꯐꯥꯁꯅꯥ. ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯧꯅ ꯇꯝꯅꯂꯥꯏ ꯁꯥꯔꯤꯕ ꯁꯂꯥꯏꯉꯥꯟꯕꯁꯤꯕꯨ ꯀꯅꯥꯅꯣ ꯈꯜꯂꯨꯕꯗ ꯋꯥꯈꯜ ꯊꯣꯛꯇꯦ. ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯒꯤ ꯋꯥꯈꯜ ꯐꯨꯝꯕꯪꯅꯔꯝꯕꯒꯗꯣ ꯂꯣꯏꯅ ꯐꯈꯤ. ꯀꯥꯔꯟ ꯇꯥꯕ ꯄꯥꯈꯪ ꯃꯆꯥꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯐꯥꯒꯤ ꯇꯥꯅꯕ ꯁꯤꯜꯂꯤꯕ꯭ꯔꯥ ꯈꯜꯂꯨꯕꯗ ꯋꯥꯈꯜ ꯊꯣꯛꯇꯦ. ꯕꯦꯜꯀꯣꯅꯤꯗ ꯂꯦꯞꯂꯝꯕꯗꯒꯤ ꯌꯥꯝꯅ ꯐꯤꯡꯅ ꯃꯅꯥꯎꯄꯥ ꯌꯥꯏꯑꯣꯏꯕꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯇꯝꯅ ꯂꯥꯛꯏ. ꯃꯅꯥꯎꯄꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯤ. ꯊꯤꯟꯕꯗ ꯉꯥꯏꯔꯤ ꯌꯥꯏꯑꯣꯏꯕ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯔꯦ. ꯀꯩꯗꯧꯔꯤ ꯏꯆꯦ? ꯀꯩꯁꯨ ꯇꯧꯗꯦ, ꯇꯨꯝꯃꯣ. ꯑꯍꯣꯏ, ꯉꯥꯏꯍꯥꯛ ꯄꯥꯔ ꯇꯨꯝꯃꯒꯦ. ꯇꯝꯐꯥꯁꯅꯥꯗꯣ ꯃꯅꯥꯎꯄꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ. ꯑꯗꯨꯒ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯑꯩꯅ ꯈꯣꯏꯅꯥꯎꯒꯤ ꯀꯥꯒꯤ ꯊꯣꯡ ꯊꯤꯜꯂꯨꯔꯤꯗꯨꯅ? ꯁꯂꯥꯏꯉꯥꯟꯕꯒꯤ ꯃꯔꯝꯗ ꯋꯥꯀꯠꯀꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯤꯜꯂꯨꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯔꯤ ꯋꯥꯈꯜꯗ ꯌꯥꯏꯑꯣꯏꯕꯗ ꯋꯥꯀꯠꯂꯨꯗꯣꯏꯅꯣ? ꯋꯥꯀꯠꯂꯨꯔꯒ ꯀꯩꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯟꯈꯤꯗꯣꯏꯁꯤꯅ? ꯃꯔꯤ ꯃꯈꯣꯡ ꯁꯨꯡꯁꯝ ꯁꯝꯅꯗꯕ ꯃꯈꯩ. ꯑꯁ, ꯑꯩ ꯇꯁꯦꯡꯅ ꯀ꯭ꯔꯦꯛ ꯆꯨꯕ ꯁꯣꯏꯗ꯭ꯔꯦ. ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯑꯩ ꯉꯥꯎꯗꯨꯅ ꯕꯣꯔꯥ ꯈꯥꯎ ꯌꯥꯜꯂꯒ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯆꯠꯄ ꯑꯃ, ꯕꯖꯥꯔ ꯇꯥꯕ ꯑꯃ ꯁꯣꯏꯗ꯭ꯔꯦ. ꯃꯗꯨꯒꯤ ꯉꯥꯎꯁꯤꯟꯅꯕ ꯄꯥꯈꯪ ꯃꯆꯥꯗꯨꯗ ꯏꯆꯤꯜꯁꯤꯅ ꯃꯃꯤꯡꯗꯨꯐꯥꯎ ꯍꯦꯛ ꯄꯟꯅꯤꯡꯗꯦ ꯇꯧꯔꯤꯁꯦ. ꯇꯝꯐꯥꯁꯅꯥ ꯃꯗꯣꯝ ꯎꯪꯗꯨꯅ ꯂꯩ. ꯎꯪꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯏ. ꯑꯗꯨꯕꯨ ꯇꯨꯝꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯖꯒꯠ ꯂꯥꯏ ꯆꯨꯕ ꯁꯂꯥꯏꯉꯥꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯍꯦꯛꯇ ꯎꯔꯛꯏ. ꯃꯅꯤꯡ ꯑꯃꯨꯛ ꯑꯣꯟ, ꯃꯃꯥꯡ ꯑꯃꯨꯛ ꯑꯣꯟ. ꯌꯦꯠ ꯑꯣꯏ, ꯑꯃꯨꯛ ꯃꯣꯟ ꯈꯥꯡꯅꯩ. ꯇꯝꯅ ꯂꯥꯏ ꯁꯥꯔꯦ ꯃꯥꯒꯤ ꯃꯐꯝꯗ. ꯑꯗꯨꯛ ꯃꯊꯣꯡ ꯍꯨꯛꯇꯕ ꯄꯥꯈꯪ ꯃꯆꯥ, ꯑꯩꯕꯨ ꯅꯦꯅꯦ ꯀꯥꯏꯅ ꯃꯤ ꯎꯁꯤꯠꯇꯕ. ꯑꯁꯨꯝꯅ ꯆꯅꯩꯅꯕ ꯋꯥꯈꯜꯒꯤ ꯏꯔꯩ ꯑꯃꯗ ꯇꯥꯎꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯁꯤꯖꯇꯣꯝꯕꯤꯗꯣ ꯃꯣꯏꯔꯥꯡꯈꯣꯝꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯍꯦꯟꯖꯥꯡ ꯂꯩꯕ ꯊꯣꯔꯛꯂꯦ. ꯃꯥꯅ ꯄꯥꯝꯖꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯍꯟꯖꯤꯜꯂꯛꯄꯗ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ. ꯃꯈꯣꯏꯒꯤ ꯒꯦꯠꯀꯤ ꯋꯥꯡꯃꯗ ꯕꯨꯂꯦꯠ ꯑꯃꯗ ꯑꯅꯣꯞ ꯑꯃꯨꯕ ꯑꯃꯒ ꯄꯣꯁ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯣ ꯍꯦꯛ ꯎꯔꯨꯔꯦ. ꯐꯂꯞ ꯐꯂꯞ ꯌꯦꯡꯉꯤ. ꯁꯤꯖꯇꯣꯝꯕꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯁꯤꯕꯣ? ꯉꯟꯇꯥꯅ ꯑꯩꯈꯣꯏ ꯒꯦꯠ ꯃꯄꯥꯁꯤꯗ ꯑꯅꯣꯞ ꯑꯃꯨꯕ ꯑꯃꯒ ꯂꯦꯞꯂꯔꯤꯁꯤꯕꯣ? ꯍꯩꯁ, ꯃꯥꯒꯤꯁꯤ ꯃꯑꯣꯡ ꯑꯃꯅꯤꯀꯣ. ꯃꯥꯒꯤꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯂꯨꯝꯕ ꯂꯥꯛꯄ ꯃꯥꯜꯂꯤ. ꯌꯥꯗꯦꯕ ꯃꯁꯤꯒꯤ ꯄꯥꯈꯪꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤ. ꯃꯥꯒꯤꯁꯤꯕꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯥꯒꯤ ꯂꯦꯡꯒꯥ ꯍꯥꯏꯔꯒꯗꯤ ꯑꯋꯥꯡꯂꯣꯝꯒꯤ ꯂꯣꯏꯕꯤꯗꯣ ꯑꯣꯏꯖꯥꯠꯂꯅꯤ, ꯅꯠꯇ꯭ꯔꯒ ꯏꯅꯦ ꯐꯥꯟꯗꯦꯡꯒꯤ ꯃꯁꯨ ꯅꯨꯄꯤ ꯁꯣꯅꯤꯌꯥ. ꯑꯅꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯂꯩꯇꯦꯗ. ꯃꯥꯅꯤꯗ, ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯑꯁꯨꯝꯅ ꯄꯨꯛꯅꯤꯡꯗ ꯃꯔꯣꯜꯂꯣꯟ ꯈꯥꯎꯗꯨ ꯌꯥꯟ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ. ꯃꯆꯥꯅꯨꯄꯤꯅ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯀꯣꯛ ꯇꯨꯝꯂꯨꯕꯒꯤ ꯑꯃꯨꯕ ꯁꯝꯂꯥꯡꯗꯨ ꯇꯥꯋꯜ ꯑꯃꯗ ꯑꯃꯨꯕ ꯁꯝꯂꯥꯡꯗꯨ ꯇꯩꯊꯣꯛꯄꯒꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯨꯗ ꯍꯦꯛ ꯂꯦꯞꯄ ꯃꯇꯥꯡꯅꯤ. ꯒꯦꯠꯇ ꯂꯦꯞꯂꯤꯕ ꯁꯂꯥꯏꯉꯥꯟꯕꯅ ꯍꯦꯛ ꯎꯔꯨꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯍꯨꯏꯁꯦꯟ ꯈꯣꯡꯖꯤꯜꯂꯤ. ꯀꯥꯒꯤ ꯊꯣꯡꯅꯥꯎꯗ ꯂꯦꯞꯇꯨꯅ ꯂꯩꯕꯤ ꯇꯝꯐꯥꯁꯅꯥꯗ ꯑꯣꯜꯂꯒ ꯍꯨꯏꯁꯦꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯏ ꯁꯤꯖꯇꯣꯝꯕꯤ. ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯂꯦꯞꯂꯒ ꯌꯦꯡꯊꯣꯛꯂꯨꯕꯗ ꯎꯔꯦ ꯃꯁꯥ ꯅꯥꯟꯕ ꯄꯥꯈꯪꯗꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗ ꯂꯦꯞꯇꯨꯅ ꯂꯩꯕꯤ ꯇꯝꯐꯥꯁꯅꯥꯗ ꯇꯧꯔꯤꯕ ꯏꯔꯥꯡ. ꯃꯗꯨ ꯎꯕꯗ ꯁꯤꯖꯇꯣꯝꯕꯤ ꯃꯁꯥꯗꯨ ꯈꯣꯏꯔꯦꯟ ꯃꯁꯥ ꯄꯥꯏ. ꯍꯩꯁ, ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ. ꯃꯥꯒꯤ ꯍꯨꯏꯁꯦꯟ ꯈꯨꯈꯣꯡꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯇꯝꯐꯥꯁꯅꯥꯗ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯗ. ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯁꯨ ꯑꯩ ꯃꯤꯠ ꯌꯥꯝ ꯐꯔꯤꯅ. ꯃꯥꯅꯤꯗ, ꯑꯩꯒꯤ ꯏꯆꯥꯗꯅꯤ. ꯃꯊꯛꯇꯒꯤ ꯑꯃꯁꯤꯅ ꯄꯩꯊꯣꯛꯂꯒ ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯂꯛꯂꯤꯁꯤ ꯁꯣꯏꯗ꯭ꯔꯦ ꯁꯣꯏꯗ꯭ꯔꯦ. ꯄꯥꯈꯪꯁꯤꯒ ꯏꯆꯥꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ. ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯌꯥꯕ ꯈꯪꯉꯤ. ꯃꯈꯣꯏꯒꯤ ꯃꯇꯝꯁꯤ ꯑꯩꯈꯣꯏꯁꯨ ꯀꯥꯜꯂꯛꯄ ꯅꯠꯇꯦ. ꯑꯩꯈꯣꯏ ꯇꯝꯐꯥꯁꯅꯥꯒ ꯌꯦꯡꯅꯔꯨꯔꯗꯤ ꯅꯨꯄꯥꯁꯤꯅꯗꯤ ꯈꯔ ꯅꯧꯔꯤꯁꯦ ꯆꯍꯤꯗꯤ. ꯑꯩꯈꯣꯏ ꯑꯃꯁꯤꯗꯤ ꯈꯔ ꯂꯤꯔꯞ ꯇꯧꯔꯛꯂꯕꯅꯤ. ꯐꯔꯦꯁꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯏꯆꯥ ꯅꯤꯡꯉꯣꯜꯁꯦ ꯌꯦꯅꯤꯡꯊꯥ ꯐꯥꯎꯕꯗꯤ ꯂꯥꯛꯑꯦꯗꯅ. ꯉꯁꯤꯗꯤꯅꯦ ꯋꯥꯈꯜꯒꯁꯦ ꯅꯨꯡꯉꯥꯏꯗꯧꯔꯤ.
ꯄꯨꯛꯅꯤꯡꯗ ꯂꯣꯏꯅꯥꯏꯗꯕ ꯃꯔꯣꯜ ꯂꯣꯜꯂꯝꯂꯒ ꯁꯤꯖꯇꯣꯝꯕꯤ ꯏꯃꯨꯡ ꯆꯪꯂꯛꯂꯦ꯫ ꯑꯦꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯗꯨ ꯆꯥꯛꯈꯨꯝꯗ ꯊꯅꯝꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯆꯪꯉꯛꯏ꯫ ꯃꯁꯝ ꯃꯅꯥ ꯑꯆꯣꯠꯄꯗꯨ ꯇꯥꯋꯜ ꯑꯀꯪꯕ ꯑꯃꯅ ꯇꯩꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯍꯦꯌꯔ ꯁꯤꯔꯝꯗꯨ ꯇꯩꯒꯦ ꯍꯣꯠꯅꯔꯤꯉꯩ "ꯀꯅꯥꯅꯣ ꯑꯁꯤꯅ ꯍꯨꯏꯁꯦꯟ ꯈꯣꯡꯕꯁꯤꯅ?" "ꯈꯪꯖꯂꯥꯛꯆꯗꯦꯗ." "ꯈꯪꯉꯝꯃꯔꯣꯏ꯫ ꯈꯪꯗꯕ ꯃꯤꯗꯕꯨ ꯍꯦꯛꯇ ꯍꯨꯏꯁꯦꯟ ꯈꯣꯡꯕ ꯌꯥꯕ꯭ꯔꯥꯗꯣ? ꯅꯣꯡꯉꯥꯜꯂꯛꯄꯒ ꯒꯦꯠꯁꯤꯗ ꯈꯣꯏꯃꯨ ꯄꯥꯏꯔꯛꯂꯤꯕꯁꯦ ꯃꯔꯝ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏꯅ." "ꯏꯃꯥ, ꯑꯩ ꯄꯨꯡ 10 ꯅꯪꯅꯕ ꯆꯠꯀꯗꯣꯏꯅꯤ. ꯑꯝꯇꯅꯦ ꯂꯣꯏꯁꯤꯜꯂꯤꯉꯩꯁꯤꯗ ꯑꯩꯉꯣꯟꯗꯒ ꯑꯝꯇ ꯌꯦꯠꯄꯤꯔꯛꯀꯅꯨꯀꯣ." "ꯍꯥꯏ, ꯅꯪꯒꯤ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯨ. ꯏꯃꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯗꯤ ꯑꯃꯨꯛꯇꯗꯤ ꯄꯤꯌꯨꯗꯅ, ꯍꯥ? ꯃꯔꯝ ꯆꯥꯗꯕ ꯃꯔꯤ ꯃꯈꯣꯡ ꯁꯨꯛꯁꯝ ꯁꯝꯅꯗꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯔꯝꯅ ꯑꯩꯅ ꯄꯤꯗꯣꯏꯅꯣ?" "ꯍꯥꯏ, ꯇꯧꯅꯨ ꯇꯧꯅꯨ ꯏꯕꯦꯝꯃ. ꯅꯪꯅ ꯐꯅꯌꯥꯝ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯁꯨ ꯀꯥꯟꯅꯔꯣꯏꯅꯦ. ꯑꯩꯈꯣꯏꯁꯨꯅꯦ ꯅꯣꯏꯗꯧꯅ ꯂꯩꯁꯥꯔꯛꯏ. ꯆꯧꯀꯥꯟ ꯀꯥꯜꯂꯒ ꯂꯥꯛꯈꯤꯕ ꯅꯠꯇꯦꯅꯦ. ꯅꯠꯇꯦ, ꯅꯨꯄꯥ ꯃꯆꯥꯁꯦ ꯃꯁꯛ ꯐꯖꯩ, ꯔꯥꯁꯤ ꯂꯩ. ꯆꯍꯤꯗꯤ ꯅꯪꯅ ꯈꯔ ꯍꯜꯂꯝꯕ ꯌꯥꯏ. ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯥꯅ ꯅꯪ ꯂꯨꯝꯃꯛꯏꯁꯦ?" "ꯑꯣ, ꯍꯧꯖꯤꯛꯀꯤ ꯍꯨꯏꯁꯦꯟꯗꯨꯒꯤꯔꯣ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯇꯛꯊꯕꯤꯔꯤꯁꯦ?" "ꯍꯩ, ꯒꯦꯠꯇ ꯂꯦꯞꯄ ꯍꯨꯏꯁꯦꯟ ꯈꯣꯡꯕꯁꯤꯒꯤ ꯃꯔꯝꯗꯅꯤꯅꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯁꯦ." "ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯤꯜ, ꯑꯩꯒꯤ ꯏꯐꯝꯗ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇꯦ." "ꯍꯩꯃꯥ, ꯃꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅ." "ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯇꯝꯐꯥꯁꯅꯥ." "ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯥꯏꯔꯒꯅꯦ ꯇꯦꯊꯒꯗꯕ ꯇꯝꯐꯥꯁꯅꯥꯗꯣ ꯑꯩꯗꯤ ꯅꯠꯇ꯭ꯔꯦ. ꯁ꯭ꯋꯥꯏꯗ ꯏꯃꯥꯅ ꯈꯗꯥꯡ ꯅꯣꯝꯃꯁꯨ ꯑꯩꯅ ꯇꯥꯒꯗꯧꯕ ꯂꯩꯇ꯭ꯔꯦ." "ꯁꯧ ꯁꯧ ꯍꯦꯛ ꯂꯥꯎꯏꯗꯀꯣ ꯅꯪꯁꯦ. ꯍꯌꯦꯡꯋꯥꯏ ꯆꯟꯅꯔꯔꯣꯏ ꯃꯤ ꯅꯪꯕꯣ." "ꯑꯣ, ꯆꯟꯅꯗ꯭ꯔꯕꯁꯨ ꯐꯔꯦ. ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯑꯩꯈꯣꯏ." ꯁꯤꯖꯇꯣꯝꯕꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯇꯜꯂꯤ. ꯃꯁꯤꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ ꯈꯟꯗꯨꯅ ꯑꯗꯨꯕꯨ ꯀꯥꯗꯨꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯝꯗꯥꯏ "ꯀꯥꯟꯅꯗꯦ ꯀꯥꯟꯅꯗꯦ. ꯅꯥꯆꯧꯗꯅꯦ ꯀꯨꯊꯤ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ. ꯑꯍꯩꯕ ꯄꯥꯟꯖꯤ ꯑꯃ ꯂꯩꯌꯦꯅ ꯍꯥꯏ. ꯅꯪꯁꯦ ꯃꯤ ꯈꯠꯅꯗꯣꯏꯗ ꯇꯧꯗꯨꯅꯇ ꯂꯩ. ꯀꯔꯤ ꯐꯝꯒꯦꯅ ꯌꯦꯡꯉꯨꯒꯦ. ꯇꯧꯕ ꯌꯥꯕ ꯄ꯭ꯔꯇꯤꯀꯥꯔꯁꯨ ꯇꯧꯊꯣꯛꯂꯨꯒꯦ. ꯉꯝꯖꯕ ꯅꯠꯇꯦ. ꯅꯣꯡꯉꯥꯟꯕꯒ ꯅꯪꯒꯤ ꯄꯨ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯏꯁꯧꯒꯤ ꯁꯩꯔꯣꯜꯁꯦ." ꯐꯦꯠ ꯂꯥꯎꯔꯒ ꯃꯃꯥ ꯑꯣꯏꯅ ꯊꯣꯛꯈꯤ꯫ ꯇꯝꯐꯥꯁꯅ ꯃꯥꯒꯤ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯣꯏꯁꯤꯜꯂꯒ ꯗ꯭ꯌꯨꯇꯤ ꯆꯠꯀꯦ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯄ꯫ ꯒꯦꯠꯇ ꯉꯁꯥꯏꯗꯒꯤ ꯂꯦꯞꯇꯨꯅ ꯂꯩꯕ ꯁꯂꯥꯏ ꯉꯥꯟꯕꯅ ꯃꯥꯒꯤ ꯕꯨꯂꯦꯠꯇꯨ ꯊꯧ ꯇꯨꯡꯌꯥꯟ ꯇꯝꯅ ꯏꯟꯅꯔꯛꯏ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟ ꯐꯥꯎꯕ꯫ ꯒꯥꯔꯤꯗꯨ ꯄꯥꯔꯛ ꯇꯧꯔꯝꯂꯒ ꯌꯥꯝ ꯐꯤꯡꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ "ꯀꯩꯅꯣ ꯅꯪ ꯄꯥꯝꯃꯤꯁꯦ? ꯅꯪꯕꯨ ꯁ꯭ꯇꯣꯀꯔꯔꯣ? ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯑꯁꯨꯛ ꯌꯥꯝꯅ ꯅꯪꯅ ꯏꯟꯇꯔꯐꯤꯌꯔ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯀꯩꯒꯤꯅꯣ? ꯅꯪ ꯑꯩ ꯀꯔꯤ ꯃꯔꯤ ꯂꯩꯅꯗꯅ ꯌꯦꯠꯂꯤꯕꯅꯣꯕ?" "ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤꯕꯨ ꯏꯟꯇꯔꯐꯤꯌꯔ ꯇꯧꯕ ꯆꯤꯡꯕ꯭ꯔꯣ?" "ꯅꯣꯟꯁꯦꯟꯁ. ꯀꯣꯃꯟ ꯁꯦꯟꯁꯅꯤ. ꯄꯥꯈꯪꯅ ꯂꯩꯁꯥꯗ ꯄ꯭ꯔꯄꯣꯁ ꯇꯧꯕꯗꯤ ꯍꯧꯅꯁꯥꯅꯤ. ꯁꯤꯗꯤ ꯀꯣꯃꯟ ꯁꯦꯟꯁꯅꯤ. ꯀꯃꯥꯏꯅ ꯅꯟꯁꯦꯟꯁ ꯑꯣꯏꯗꯅ?" "ꯅꯁꯨꯡ ꯅꯃꯥꯟꯅꯕꯤ ꯅꯪꯒꯤ ꯆꯍꯤ ꯂꯦꯡꯒ ꯑꯣꯔ ꯏꯗꯔ ꯅꯪꯒꯤ ꯖꯨꯅꯤꯌꯔꯗ ꯍꯥꯏꯒꯗꯕ ꯋꯥꯅꯤ. ꯅꯆꯦꯒꯨꯝꯕꯤ ꯑꯩꯉꯣꯟꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯇꯧꯔꯤꯕꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯌꯥꯏꯑꯣꯏꯕ ꯍꯣꯏꯒꯁꯨ ꯈꯪꯅꯩ ꯍꯥꯏ. ꯅꯪꯕꯨ ꯈꯔꯗꯤ ꯂꯦꯝꯕ ꯇꯝꯃꯨ. ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯑꯍꯜ ꯁꯥꯅꯨ." "ꯑꯩꯗꯤ ꯑꯍꯜ ꯁꯥꯈꯤꯗꯤ. ꯁꯨꯞꯅꯇꯒꯤ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯏꯃꯣꯁꯟꯗꯣ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯕꯅꯤ. ꯅꯨꯡꯁꯤꯕ ꯃꯤꯗ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯀꯅꯥꯗ ꯍꯥꯏꯔꯨꯆꯣ ꯍꯥꯏꯕꯅꯣ? Age is just a number and the race is miracle. ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯉꯛꯄꯅ ꯄꯤꯛ ꯊꯜꯂꯤ." ꯇꯝꯐꯥꯁꯅ ꯁꯥꯎꯔꯝꯕꯗꯒꯤ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ ꯈꯪꯍꯧꯗꯅ꯫ ꯆꯩꯕ ꯌꯥꯕꯁꯨ ꯆꯩꯕꯤꯔꯨꯔꯕ ꯃꯇꯨꯡ ꯐꯅ ꯁꯥꯎꯔꯝꯕ ꯅꯨꯄꯤ ꯑꯣꯏꯁꯅꯨ ꯄꯥꯈꯪ ꯑꯃꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄꯗ ꯑꯁꯥꯎꯕꯅ ꯅꯨꯡꯁꯤꯕꯒꯤ ꯃꯥꯡꯗ ꯀꯨꯏꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯗꯨꯃꯛꯅꯤ ꯃꯥꯅ ꯐꯥꯎꯔꯤꯕ꯫ ꯍꯔꯥꯎꯗꯣꯏꯔꯥ ꯅꯣꯛꯇꯣꯏꯔꯥ ꯀꯞꯇꯣꯏꯔꯥ ꯃꯇꯥꯡꯗꯨꯗ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯒꯦ ꯈꯟ ꯑꯔꯣꯏꯕ ꯑꯣꯏꯅ "ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯦ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯅ ꯂꯥꯁ ꯑꯣꯏꯌꯨ. This is my last warning. You better understand. ꯃꯇꯨꯡ ꯃꯅꯥꯎ ꯏꯃꯥꯡꯗ ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯃꯇꯧꯁꯦ ꯎꯍꯜꯂꯛꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ." ꯊꯤꯅ ꯆꯩꯔꯝꯂꯒ ꯆꯪꯈꯤ ꯇꯝꯐꯥꯁꯅ ꯂꯝꯕꯤ ꯃꯄꯥꯜꯗꯨꯗ ꯂꯦꯞꯂꯒ ꯂꯩꯍꯧꯏ ꯃꯔꯨ ꯂꯨꯞꯅ ꯁꯂꯥꯏ ꯉꯥꯟꯕ꯫ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯍꯧꯗꯦ꯫ ꯑꯁꯥꯎꯕꯗꯣ ꯃꯥꯒꯤ ꯆꯤꯡꯃꯩꯗ ꯆꯥꯛꯄ ꯂꯥꯃꯩꯒꯨꯝ ꯃꯥꯕꯨꯁꯨ ꯃꯩ ꯋꯥꯏꯔꯛꯂꯦ꯫ ꯍꯣꯏ, ꯎꯔꯝꯕꯗꯤ ꯌꯥꯏ ꯃꯥꯕꯨ ꯖꯒꯠ ꯂꯥꯏ ꯑꯣꯏꯅ, ꯑꯗꯨꯕꯨ ꯇꯧꯁꯤꯟꯅꯕ ꯁꯥꯁꯤꯟꯅꯕ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯅꯦꯆꯔꯗꯤ ꯃꯉꯣꯟꯗ ꯌꯥꯎꯗꯦ꯫ ꯁꯣꯝꯗꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯀꯨꯞꯅ ꯁꯦꯟꯅꯔꯤꯕ ꯊꯧꯉꯝꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯇꯝꯐꯥꯁꯅꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯁ꯭ꯄꯥꯏ ꯑꯃꯒꯨꯝ
Thaurang pumba loiraduna ui khangi loina salainganbagi nature Tampasnagi response khudingmaksina magi thamoida acidic solution ama hejillaga chakthe khanbadawna phawi hojik maksu uri magi mitmang maktadani makhoi anina unakhiba sanakhiba wari makta lapna leibana taba makta hodragasu makhoi anigi marakta wari ama lei haibadi mahak khange Tampasna aibuna iral mayam ama siramlaga nangi khudong chaba thiriba oh angang sigidamak nang aibu mirairabako phana aina mit yamlurasu aigi wari poloidi nang noi ki Tampasna yengba dai aina kedo bangamba nang na mit thidna maming tagi thongamba nate thabak shunga men takani shingnaba aibu shingnabani ko nangi mongse thongamba makuttu khutum singduna taraga lei umarum amadale khalinga sidi Tampasnagi duty loiba phau mafam sida machi lengda leige leple salaingan badi wakhal nungai traduna magi gari du thau mayum mai kai pangkhre haina nungthel matam oirakle pung manga khare helakpa aduwaidani Tampasna magi gari du thaudorai magi duty loiraba matung khanghaudana magi mangda thongambagi karduna khanghaudana thaujilaklaga thauba yaroi haibagi matagum thachinduna thamkhre break khangpha phabagi friction na maram oi tire na khangset setpagi makholduna akoibaduna lambi chathok chasin tawriba miyamna yengne mapado Maharaj Chandrakriti auditorium changfa mapa aduwaidani yamna fingna Tampasna kardudagi kumthare aduga ngawrabada kaino nang lambi se doisibo kay amuk pamlige famdage ngawri ngawhale nangna aidi angawba layingba doctor nati Tampha aina hanjina se habada nangna su yamna nanung kalise kaygino thasaba hanjin mangkhrabana famda aina muk nangonda sa thamba chumlibro ngakpiraga mukte yeng nangi thamoina aigi thamoida landaba ngamba soidaba ngamba mi amta ngashigi malemsigi mafam kaida su leirama okay nangi tatuda ai pangthaba tatnati Tampasna ngasina ama hayeng nama nang muk toxic oiba red flag oiba nupa amta aigi punsida thengnajaraktri oh nangi se aina taba nupa ama thengnaresiro I mean pakhang machado oh nangdi stalker oire aibu yengsinduna leiba aigi maramda yam kupna thisinbire khanadabada aigi personal life ta interest thamlaga nangi punsigi chawkhatpa khakoibi yarui nangi mongshidi pakhang machaduga mari leinar nanga iga patch up toba ngamlaroi hanjinabagi matam henkre hojikti anaw pakhang machaduna nangi punsida khwaidagi marune asira nangna aigi personal life ta khut thenduna amamamta takpagi mathau tade mado nangi na thausinati aibu yengsinbagi pharene pakhang machaduga aiga relationship leire haina sukhal nang kaidogi habano nang adu gyamna aibu lana pauthoklabadi ai maga mari leinaragi asawbana thumhatkiduna magi ex sida chakhallage haibagi matagum hairibani khambanba phaunaba ngasai khaina lapna inthokduna thamlamba wa amabu kotsinduna uselaklaga mabu maichak pikhibagi damak thongamba so maishalang hange haibagi ongkhalakle Tampasna nangdi am character lesuiba nupi moiramena mau koiba nangna so aingonda pawtak pigadaba nate nangubana aingonda character less haiba yabro character less ti nangni ingkhalakpa pakhang machaga relationship ta leiba ngambi nangdi character less haidadi kanada haigani oh aigi junior duga relationship ta leire nang kaidoge habano Tampasna ai isana yari nangi sei bu shingnaribra singnadaba haidudi nangi wakhaloni aiga nangadi ama khanjinaba haido oiro Tampasna magi garido maning hallaga mayum maikei pangki mamit anido ira chenkai thongamba tainafam khangda liptuna lei mamita salainganba urei magi lambida tingkhang oiriba salainganbabu maru fangna manghankhige khali thongamba Tampasna wakhalna lakhatle mayum hek yobaga coffee cup amaga sofa kaduda madom phammi cartoon channel amasu thari tawribado kaino ina ngasai haikiba mayam duba sauning bagi do khairubani angang macha duga aiga oithoktabani
ꯗꯥ ꯊꯧꯉꯝꯕꯅ ꯑꯩꯕꯨ ꯑꯣꯠꯈꯤꯕꯗꯨꯒꯤ ꯑꯩꯅꯁꯨ ꯃꯥꯕꯨ ꯑꯣꯠꯅꯕ ꯑꯗꯨꯛ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯁꯤꯡ. ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯆꯍꯤꯁꯨ ꯎꯗꯈꯩ ꯑꯩꯅ ꯍꯟꯕ ꯑꯉꯥꯡꯗꯨꯒ ꯑꯩꯒ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯆꯤꯟ ꯂꯩ ꯄꯠꯀꯗꯕ ꯋꯥꯅꯤ. ꯍꯪ. ꯆꯤꯟ ꯂꯩ ꯀꯅꯥꯁꯨ ꯄꯠꯇꯦꯗ. ꯏꯃꯥ, ꯅꯪꯗꯤ ꯑꯩꯒꯤ ꯋꯥ ꯂꯨꯝꯂꯒ ꯇꯥꯔꯤꯕꯣꯏꯔꯦ? ꯂꯨꯝꯗꯦ. ꯏꯃꯥ ꯂꯨꯝꯗꯦꯀꯣ. ꯂꯨꯝꯃꯒ ꯇꯥꯕꯒꯤ ꯏꯇꯤꯛꯀ ꯂꯩꯖꯗꯦ. ꯏꯃꯥ, ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ. ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ. ꯏꯁ, ꯅꯊꯃꯣꯏꯗꯤ ꯋꯥꯔꯛꯇ꯭ꯔꯒ ꯏꯊꯛꯇ ꯃꯩꯇꯥꯟ ꯍꯩꯖꯤꯟꯕꯤꯔꯛꯀꯅꯨꯀꯣ. ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯔꯛꯏ, ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯇꯧꯔꯛꯏ. ꯅꯪꯗꯧꯅꯗꯤ ꯇꯧꯖꯔꯛꯇꯦ. ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯁꯥꯖꯠꯇꯤ ꯇꯥꯏꯌꯣꯟꯅꯔꯒ ꯊꯃꯣꯏꯗ ꯍꯨ ꯐꯨꯝꯕꯅꯗꯤ ꯀꯥꯟꯅꯔꯣꯏꯅꯦ ꯏꯃꯥꯒꯤ ꯕꯦꯝꯃ. ꯏꯃꯥ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯏ. ꯍꯧꯔꯛꯀꯅꯨꯕ ꯑꯩꯉꯣꯟꯗ. ꯍꯧꯗꯦꯀꯣ. ꯏꯃꯥ ꯅꯪꯉꯣꯟꯗ ꯍꯧꯗꯦ. ꯅꯪꯒꯤ ꯄꯪꯕꯗꯨꯒꯤ ꯍꯥꯏꯕꯅꯤꯅꯦ. ꯃꯤꯒꯤ ꯃꯆꯥ ꯄꯥꯈꯪꯗꯨꯅ ꯀꯣꯟꯊꯣꯡ ꯌꯧꯔꯛꯂꯤꯕꯁꯦ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯅꯨꯡꯁꯤꯕꯤꯈ꯭ꯌꯥ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯅ ꯅꯤꯕ ꯂꯥꯛꯂꯤꯕꯅꯤꯅꯦ. ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯋꯥ ꯈꯪꯗꯕꯤ ꯑꯃꯒꯨꯝ. ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗꯒ ꯑꯣꯏꯔꯝꯃꯨ. ꯅꯍꯥꯟꯅꯅꯦ ꯅꯨꯡꯁꯤꯕꯤꯈ꯭ꯌꯥ ꯍꯥꯞꯄꯝꯃꯅꯤ. ꯁꯥꯎꯅꯤꯡꯂꯝꯕꯗꯒꯤ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯐꯥꯛ ꯅꯣꯛꯊꯣꯔꯛꯏ ꯇꯝꯐꯥꯁꯅ. ꯀꯩ ꯍꯥꯏꯕ ꯏꯃꯥ? ꯏꯃꯥ, ꯅꯪꯁꯦ ꯂꯩꯁꯥꯔꯤꯉꯩꯗ ꯏꯔꯥꯡꯗꯤ ꯌꯥꯝ ꯀꯜꯂꯝꯗꯣꯏ ꯃꯥꯜꯂꯦ. ꯍꯣ, ꯀꯜꯂꯛꯏ. ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯍꯦꯛ ꯍꯥꯏꯔꯕꯗꯣ. ꯑꯗꯨꯕꯨ ꯅꯣꯡꯃꯇꯅꯦ ꯏꯃꯥ ꯄꯥꯕꯨꯡ ꯏꯄ꯭ꯋꯥꯒꯤ ꯏꯖꯠ ꯂꯩꯈꯥ ꯇꯥꯅꯕ ꯁꯥꯖꯠ ꯂꯤꯆꯠꯇꯤ ꯆꯠꯂꯛꯇꯦ. ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ, ꯍꯩꯁꯤꯡꯅ, ꯂꯨꯝꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡꯅ, ꯃꯈꯣꯜꯗꯤ ꯊꯣꯛꯍꯟꯗꯅ, ꯃꯤꯠꯌꯦꯡꯅ ꯏꯇꯧꯅ ꯑꯗꯨꯛ ꯏꯔꯥꯡ ꯄꯨꯏ. ꯂꯝꯆꯠ ꯑꯃꯠꯇ ꯀꯥꯏꯔꯨꯗꯦ. ꯌꯥꯝꯅ ꯀꯤ ꯍꯪꯒꯣꯏꯅ ꯆꯠꯂꯛꯏꯗ. ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯏꯃꯥꯅ ꯐꯥꯔꯤꯅꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ? ꯆꯠꯂꯣꯗ ꯑꯥꯗ. ꯅꯣꯏ ꯑꯩꯒꯥꯕꯣꯛꯅꯅꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯕ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯕꯅꯤ. ꯑꯩꯈꯣꯏꯗꯤꯅꯦ ꯏꯁꯥ ꯌꯥꯅꯅ ꯆꯦꯟ ꯆꯣꯡꯕ ꯇꯧꯈꯤꯗꯦ. ꯌꯥꯝ ꯂꯦꯝꯅ ꯑꯍꯜ ꯃꯁꯦꯜ ꯃꯥꯡꯒꯣꯟ ꯀꯥꯟꯅꯍꯜꯂꯒ ꯍꯥꯏꯅ ꯁꯤꯡꯅꯔꯕ ꯃꯇꯨꯡꯗ ꯍꯣꯡꯈꯤꯌꯦ. ꯅꯃꯥ ꯁꯤꯖ ꯑꯩꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯨꯍꯣꯡꯕ ꯊꯤꯟꯕꯗ ꯖꯤꯞ ꯇꯣꯡꯉꯒ ꯊꯤꯟꯕ ꯑꯍꯥꯟꯕ ꯑꯣꯏꯈꯤꯕꯅꯤ. ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯔꯝꯅꯤ ꯏꯃꯥ ꯅꯣꯏ ꯃꯇꯝꯗꯣ. ꯏꯃꯥ, ꯉꯁꯤꯗꯤꯅꯦ ꯅꯪ ꯄꯥꯕꯨꯡꯒ ꯑꯩꯒꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯋꯥꯔꯤ ꯂꯤꯒꯦꯁꯦ.